and order gi Fibam Keibu Keioiba gi Utongga Chap Mannari Kamjongi Thong bom POKHAIHANDUNA THUDEKLAMLE GARI THADOKLAMLE Chahi kaya gi mamangdagi manipur gi Chingdadi district singda order tawrabasu lo leitre hainaraklaba matung May 2023 dagi hawrakiba tamthiraba lan gi thodok singna amuka hena Chingdadi district singda law and order gi Fibam Keibu Keioiba gi utong ahobaga chap manana hotrong horakpadagi manung channa Myanmar ga ngamkhai tainariba Kamjong district ta leiba maruoiba thongama sakhangdaba singna mapangal kalaba IED sizinaduna mayai thingangda thudeklamle aduga Thongkhong manakta khamba telecom department ki bolero pickup van ama buna maina tumna thadoklamle Thodogasi pau tabadagi numit yung mamatong pung ama taramdayda pauche asina Kamjong police ki control room da telephone tawduna hanglubada thodogasi ki pau control room na sutari thodog tholiba mafum asibu koliba Chasat police station ki sub inspector amana luchingma team ama changsinkre police ki team asi halaknaba matungda thodogasi ki chapchaba report khanglagani hairaki POKHAIHANDUNA na fangbagi thodok asigi report singi matungina thong asi sakhangdaba singna ayuki pung 8:30 rom tarakpada mapangal kalaba IED ama thong asigi mayai chabukta fit tawraga POKHAIHANDUNA thudeklamani hairi thong asi PMG SY gi makhada manipur lenga sakiba rally belly village ni number lok turel gi mathakta sariba thong asina fange amasung chatrik khunau khulen singda chauna khul kaya gi mioi sing chathok sin tawnariklabini hairi chatrik khunau yauna akoibada leiriba khunja singna Kamjong district headquarter da lakpada thong asi tangai fadana seasonaribani masi landrabadi khunja singna district headquarter tamna laknabagi atopa lambi leite hairi thodok thofam da changsiluba police ki team na thong asi gi mathakta bong gi machet yauna thong asi gi akai atoi sing tarambadagi recover tawkri thong asi number lok turel da mayai thingang da teklaga yungshinduna leiramba thengnaraki hairi thong asi gi thongkhom animaki akoibada thijin homjin magi thabak chathabada turel asi gi mapanda khamduna thamba telecom department ki bolero pickup van amasu maina tumna thadoklamba thengnaraki hairi numidanga thengba fawada thodok asi gi matangda kanamatana complainant oiduna police report torokpa laikhidre Kanamatana report taroktrabasu thodok asigi matangda Chasat police station na su motor explosive substances ek ki mari leinaba section yauna case ama register tawduna lokhatle hairi bom POKHAIHANDUNA thudeklamba thong asi athuba matamda lenga ki maikaidagi hanagumna chathok chasin tawba yanaba semjindrabadi thong asi khaktana pambai oizariba khul kharagi khunja singi tangai fadaba potlam sing puthok pusin tawba amasung mathau taba thabak thoram singi damakta chathok chasin tawbada khudong thirigani hairi thodok asigi matangda underground organization amatana claim torokpa leitragasu thong asi mioi kharana atannana bom POKHAIHANDUNA thugarambani haibasi khangle hairi Chasat PS na lokhalakliba case asigi matungina thodok asigi matangda investigation chathaba haukibaga loinana karamba mioi singa tawrambano haibudusu khangdoklaga faganaba honari hairi Panbay abadi Chandel Assembly constituency ki manung chanba Walkhul Khulga Chochampur district ki Gamnong Khul gi marakta hakthengnana samnahanba Khulmi bridge haina mingthonba thongama Kokizo Furuki mioi singna chahi ama makhairom changna sagalakba matungda chaliba thasigi anishuba chayolgi hawgalakpada sangakre haibagi bafam social media da viral oirakhrabani lupa crore ohum dagina mangarom changna sagatpa double calendar Hamilton bridge asigi matangda Manipur lengakna khanghaudre hairabasu thong asi sangabada MLA Paulialan Haukib amasung Chinlonthang Jau yauna Kokizo gi tongan ba khul singi chief headman amasung yamlaba nupi angang yauna miyamna saruk yakhibani